Murayba pausing pizari. Sagol mang PS ki manung chanba Champhai Hill Range tagi yamlaba khuchu khulai sing security force na fagat le hairi. Amadi Catholic School Kanchipur Mahiroi ani punishment piri bani haina ka manung da solon silaga thamlamba oja ani suspend tawkhre hairi. Krumzari ISTB ki pau meeting tabiri be singbu taram okchari. Hauzik pau macha khaina pizari. Imphal East District ki Sagolmang PS ki manung chanba Champhai Hill Range tagi yamlaba khuchu khulai sing security force na fagat le hairi. Manipur Police ki PRO na thadorak pachero lamada phagat laba khulai sing adudi 303 rifle ani .22 rifle ama 12 bore single barrel nongmai nipan insas rifle ki live round kunmanga 303 rifle ki live round kunmanga 12 bore ki live round ama kapthokraban nongmai maru ani insas rifle ki magazine mari local mat bomb ama WP-80 smoke grenade ama smoke stun grenade ani tear gas smoke cell ani tear gas smoke grenade ama waving wireless handset mari amasung handset charger ani ni hairi. Satliba February tha sigi tang tarukta Catholic School Kanchipur da class 2 section B gi mahiroi nupa macha ani school gi oja nupi ani na punishment pi ba oina amamba ka amada school suti tharba phawba solon silaga thamlambagi wathoka mari laina Manipur Commission for Protection of Child Rights na pau tabaga khudak ta chatuna yengsilaba matung da school authority gi maike degi oja nupi ani adu tha hum thabak tagi suspend tawkhre hairi. Thaudok ase February ki tang tarukta mahiroi sing school suti tharaga loina thokna khraba phawba tholaktabadagi imung manungi miyoi singna changduna thirubada amamba ka amada solon silaga thamlambadagi oja nupi aduga wari sanabada khatnabagi phibam lakpadagi school principal da oja ani adu thabaktagi lokthok pinaba wakat cherol pisinki aduga thabaktagi thabakta onthoraktabadagi February ki tang taragi nungthil pung mari tabda Manipur Commission for Protection of Child Rights na amuk wakat ki adubu wakat laktringai da Manipur Commission for Protection of Child Rights ki maikai dagi mangzauna na pau phangbadagi wakat laktringai Manipur Commission for Protection of Child Rights ki chairperson na lusingduna yengselaba matung school authority ki maikai dagi Rights of Children to Free and Compulsory Education Act Lisingani Mapan Section Tarataret Amadi Commission for Protection of Child Rights Act Lisingani Mangagi Makada Oza Nupi Anidu Tha Hum Tabaktagi suspend Tobagaloina Makatane School Authority gi Maike digi inquiry Taukigani Hairi. Royal Academy of Law Oinamna Pm-Istv Mityeng Makada Oinam Kendragi Manung Channa Laiba Irengba Mamang Community Hall the Women's Right Ka Madilainana Nomagi Oiba Community Level Workshop Cum Training Program Pangthokre Thoramadu the Oinam Kendragi MLA Irengbam Nalini Devi Royal Academy of Law Oinamgi Principal Ilija Maisnam Irengbam Gram Panchayat ki Pradhan Irengbam Gopen Singhana Chief Guest President Amadi Chief Guest of Honor oina Sarukyaki Village Level Federation Mairapai B Club Organization Singna Sarukyabu Workshop Cum Training Asida Retired District and Session Judge A Nautunesori Debina Protection of Women's from Domestic Violence and Rights of Maintenance of Women Legal Advisor Manipur Commission for Protection of Child Rights and Manipur State Women Commission Advocate T.H. Ras Kisorna Rights of Inheritance of Women and Laws Relating to Borrowing and Lending of Money Hai Bahiram the Resource Person in Wangangki Tauramga Marilena MLA Nalini Debina Irengbam Hairiba Kungang Asi Lairaba Sunom Laga Hingba Kungangni Nupigi Haksing Ngasigi Resource Person Singdagi Kanghong Nabahotnasi Lairik Tamlaga Tolop Chaba Kakna Mi Oire Haina Loba Yaba Nate Miamgi Tabak Togai Kayada Saruk Yaba Ngamna Hotnasi Hain Haike Susembada imung manung nupi amasung nupa leminabada nupi oibi aigi right ai hakse kadai phawba lei haibadu khangaga yum panminarabadi hingminarabadi aigi isa isu semba lairik
tamlaga tolop saba khakto adu khangna matik saba larik tambagi mahai yalaba mi amani haina lauragadi langani haiba igi wakhal amadi leijai gyan lausing matik jana laiba adungba isa isu ama semna na bapanabada adungba isa isu duna zati sigi laibak asigi karigumba thauram amada mapung phana thawdang puba ngamluragi doribani adungba isa sing ado semna bagi damak aikhoi nupina aikhoi isagi right aikhoi isagi hak sab sana khangjarabadi aikhoi imung ama panminabada nupi nupa thong sab manana hiram khuding makta isa isugi bu oiro hiram khuding makta mangda sauksin bangamgani Enautuneri Sori Devina Makhatana Haikibada, Lebaksta Lady Intellectual Singna, Grassroots Level the Lady Ba, Asida, Ein Kangananaba Paisakaya, Tadari, Ukilna Kot Amubali Libasi, Atopa Mio Singi, Daita, Launabani, Domestic Violence Act as the English Singani Mangada Adopta Kibani, Violence Makalyami, Domestic Violence Tawarabadi, Ein Gimateng Lobayai, higher than a social issue, Dagi, social crime, Toglai Haike. Protection of Women from Domestic Violence Act haibase akoina 2005 da masi adopt tawraga enact tawraga Manipur da sumadu satnai aduna masi satnai se karino haibada masigi aim and objective karino haibada nupi singna maru oina mana leijeriba akoina leiba life se dignify oina dignity leina leina ba akiba yaudana leina ba amadi tuhutbiba mayam sidegi moise makeup thongrabagi dawata madu maru oiba pandam ne Nightingale Nursing Institute की कुंटरुक सुबह JNM की कैपिंग सेरेमनी पांगथोक्रे नर्स के प्रोफेशनल दा संगलक लिबसिंगना थमोय सेंगना आइगी मिगी हाइबा काइदना अनाबा अदुना फावलुंगदबा अवाबा अदु खंगना सेवा तौबा मथौ ताई हाइना मणिपुर नर्सिंग काउंसिल की रजिस्टर डॉक्टर अरिबम जमुना देवी ने फोंदोक्रे पोरोमपाता लेबा नाइटेगल नर्सिंग इंस्टीट्यूट पांगथोकपा कुजरुक सुबह JNM की कैपिंग सेरेमनी अदुदा मणिपुर नर्सिंग काउंसिल की रजिस्टर डॉक्टर अरिबम जमुना देवी CMO इम्फाल ईस्ट डॉक्टर लौरेंबम इंदिरा देवी अमदी चेंबर ऑफ कॉमर्स एंड रिसर्च सेंटर के नर्सिंग इंचार्ज RK Bhaigyabatina Sarkyaki, Nightingale Nursing Institute की माही रोई सिंगना उत्पा जगोई इसैगा लोइनेना पांगथोक पथौरमदुदा कुंटरुक सुबह JNM बैच की नुपा नुपी पुन्ना नर्स कुंट्राना लैम्प लाइटिंग अमदी ऑटेकिंग सेरेमनी पांगथोक पगा लोइनेना मणिपुर नर्सिंग काउंसिल ना लौबा लिसिंगनी कुनमंगा की एग्जाम द इंस्टीट्यूट असिगी ओइना पोजीशन लौरखरबा माहिरोई सिंग द सुमाना मथुम पीदुना पुकनिंग थौगतखी थौरमदुगा मरी लेनेना मणिपुर नर्सिंग काउंसिल की रजिस्टर डॉक्टर अरिबम जमुना देवीना नर्सिंग तमलिबा सिंगना तमलिंगै मतमदा यामना पंक्चुअल ओइबा अमदी थमोय सिंगना लम असिदा थवाई यावरबदि सोइदना माइ पाकपा ngamgani ngasidi mapanda chatuna nurse tamba khaktana hekta fagani mai pakani haiba leite aduna lamdam asida tamba nurse kaya chawkhatlaba leibak kya da thabak tawduna thada yamlaba senpham phangbaga loinana imung manungi achauba daita launari bani aduna state asida su nursing gi lamda tambada yamna aphaba institute kaya leiri haiba asidi ngasidi mama mapa oibasingna su khangba horakle masina nursing gi lamda hena khumang chawsinba oiragani haike पृथ्वी इंटरनेट की जुगनी एडवांस AI नर्सिंग नर्सिंग नाउ इट इज मस्ट एडवांस एंड डेवलप टेक्नोलॉजी में एजुकेशन हापचल देन एविडेंस बेस्ड प्रैक्टिस में हापचल रिसर्च बेस्ड पेशेंट केयर में हापचल की लेवल कई स्टूडेंट नर्सिंग प्रिपेयर तब टेक्नोलॉजी बेस्ड तौर सोसाइटी फिट तौर नर्सिंग प्रिपेयर तौरीबने Directorate of Ayush Lamphetpal National Ayush Mission की मियंग मखादा 10 bedded integrated Ayush Hospital Konjeng Laikai na sindona contract pam de labor chalk and duster the global school da nomigo ebelem na laing magi awareness health camp ama pangthokre hai riba health camp asida school asida tongan ba makhal gi analayeng kaya ama mahiroi sing de lem na hidak lang thaki khudong chaba sing su phangan khi mahiroi sing asigi imung manung sing na su kem asida sarukya duna health checkup tawkhi school gi oza S tompokna angang singbu mahi masing khakta
tambiba yaba natte makoibu masa mau phana lehenanabagidamag tangai fade masida natana mama mapa singsu masa mau phana thamba haiba asina ana ayek lakadaba singdagi punna ngakthokminaba ngamgadoribani health camp asina arapada leiba singbu ana layenggi sathok saksin tawbada khudong chadabagi yenglaga lemna layengbagi awareness camp ase pangthokpani haikhe Bagi angang singsi lama sepada yengubuda sen changba matam changba adagi imung manungi problem mayam laiba adubu anak pasai da tawragadi kitang akoina sen changbusu phagadra loinana matam mangkibasisu angang singda yamna maru oiba ama oibanina matam si mangdan magidama angang singda akoigi mai masing tamata kitang da orsu henkat hognabagidama adugu magi pandamda akoina thamjaraga hariba akoigi konjang lakai gi ayush mission siga akoiga tanajaraga sumai tawdana akoigi program se akomasi pangthok jabani Film Academy Manipur ki Kunmathoi Suba Foundation Day amadi Academy na sinduna pangthokiba anirak suba open short film competition gi mana matum yenthopagi thoram Manipur Press Club ki Loktak Hall da pangthokre thoram adu da retired IS RK Nimai competition asigi jury chairman Laimyum Surjakanta All Manipur Film Producer Association ki president Somen Moirangzana chingbana maru oiba mioi sing oina saruk yakhi thoram adu da film gi lamda achauba thaudang loramba laiwe khrabasing gi photo da haikat lekat tamduna ikai khulnaba utki short film competition da makok mathang tarba singda mana matum yenthokpaga loinena artist ngangbam Swarnajita Film Academy Manipur gi maike degi lifetime achievement award su khusinakhi thauramga mari lainana Film Academy Manipur gi managing director KH Ranjitna mapok kumon asiga mari lainana short film competition asi pangthokpani hauzik lamdam masida thokleba irang asina maram oiraga masa masa gi mayumda hanjinba ngamdana relief camp sing da changjafam lawduna lairiba ITP sing asi mataw karamna mayumda hanjinba yagadagi haiba theme da short film sing namduna athoi ahen tanaba asina short film competition asigi pandamni haina haikhe Team wina laudana film si yam lu boy law kanda hadak si kitang participant tawba kitang koi nammi ba kaung jing da kitang amaida awaba ma mayu na budun taw edu taseng mate koina masi mimi gi wakhalon do puthopiraga smai tawraga di di singji jim da halan ba yani sumnai tawra di mai gi tonga tonga mai gi director gi concept mayam do puthopiraga nambiro na koina mayam da maina ware soibya ba adu kano ma da koi pizarga koina pangthok sabane sugi competitions Kangleipak Communist Party PWG MC Unification PRO Chingkhai nganba Kanglesana Thadorak Pacherolamana Nupibu Kwadisu leitana hanthana Khanbada January ba Lohonggadaba Bor Lupta Sangjarakadabani haina khangalakli Cherolesna Makataraduna Lohongnaba Thaurang Loiraga Kaina Oigadori Nupi Mayumda Chatkidraba Imphal West District ki Lalambung Makhong Pukri Mapaldagi Bor Khaingam Khomdram Apokpa KH Jinesor ngasidagi numit mangani phawbagi manungda KCP PWG da pau phawruk na bakhangalakli Cherolesna Makataraduna borgi mama mapa imung manungna su bor oigadori ba Khaingam Khomdrambu lupki akanba mityeng sangdringai da lupta changjarakpada mateng Pangadabani hairi masa masa nungsinaraba matungda haukiba kumjali singani kunmangagi April 13 da Thaubal district ki Thaubal ningombamdagi Okram Suni Baladevi apokpo Okram Nabakesor amadi Imphal West district ki Lalambung Makong Pukri Mapaldagi Khaingam Khomdram apokpa Khaingam Jinesor si chen chongbadagi haidokpa chatki hairi haukiba April ki kunmathoi da waroiput puraba matung November gi 3 ta ahal lamal sing Chanaduna Kumjali Singani Kuntaruki February Marida Haizingpot Puba February Taruktana Bor Barton Chatpa Haina Yanaraga February Nipandana Lohongbagi Numit Lepnaki Hairi Lohongba Numit Hauki February Nipanda Bor Laktabadagi Lohongba Kaiki Haibasi Nupibu Kadisulitana Kanba Tauhidaba Tabakni Hairi Taudok Asidi Lohonggadori bi kaina khak natana nupi khunai ahallaman imung manung bu usittaba amade ikaiba pibani masigumba khunai bu phatabada chingthari ba mioi sing asi matam charingai da warak hoba tangai phadrabani khalli hairi hena nungai tribadi lohongbagi bor laktabadagi ikai phiruk khumlaba kaina aduna masagi izat kanjana ba borgi mayumda sangsinduna lairubada imung manungna police taktuna fahalaga police custody da thamkhibasini hairi lohonggadaba borna kainagi mayumda lohongba
ꯆꯠꯈꯤꯗꯕꯕꯨ ꯕꯣꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯁꯤꯟꯕ ꯈꯨꯖꯤꯜ ꯊꯧꯔꯥꯡꯅꯤ ꯍꯥꯏꯅ ꯀꯦꯁꯤꯄꯤ PWGꯅ ꯂꯧꯏ ꯍꯥꯏꯔꯤ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯈꯥꯏꯉꯝ ꯈꯣꯝꯗ꯭ꯔꯥꯝꯅ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯂꯨꯞꯇ ꯄꯥꯎ ꯐꯥꯎꯔꯛꯅꯕ ꯋꯥꯐꯝꯁꯤ ꯊꯧꯑꯣꯏꯗ꯭ꯔꯕꯗꯤ ꯂꯨꯞꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯗ ꯃꯁꯥꯅ ꯌꯥꯅ ꯂꯧꯖꯒꯗꯕꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯔꯤ ꯃꯇꯝꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯃꯗꯤ ꯑꯏꯪ ꯑꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛ ꯊꯨꯡꯕ ꯑꯃꯗꯤ ꯈꯨꯕꯅꯆꯤꯡꯕ ꯇꯠꯇꯅ ꯊꯣꯛꯍꯜꯂꯤ ꯄꯨꯝꯅꯃꯛ ꯁꯤꯕꯨ ꯈꯨꯗꯛꯇ ꯐꯍꯟꯕ ꯉꯝꯂꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ 100% ꯍꯥꯔꯕꯦꯜ ꯄ꯭ꯔꯗꯛꯅꯤ ꯂꯣꯛ ꯈꯨꯕꯗ ꯅꯠꯇꯅ ꯅꯞ ꯃꯍꯤ ꯆꯦꯜꯂꯕ ꯑꯃꯗꯤ ꯈꯪꯅꯥꯎ ꯃꯔꯦꯡ ꯆꯠꯂꯒ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯊꯛꯄꯤꯌꯨ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ Dada! Ibema kigano. Alam mo, sige yung se, next time tinacheksin na laksilaga tamgrabani ne. Dada nang se, juhar habaga amta kidarbo. Asum na, mayam na machalbog ngapsyan lugum. Masige yung masilug, asoya ngan ko kadabatagi. Next time tina ngapsyali. Next time juhar habating ngakok na nabasimani. Zarman technology siya na mana, concrete katok na tinaba matanda, kapang amok pihena hengal adli. Next TMT, strength is in the quick. ꯍꯣꯡꯂꯛꯂꯤꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯔꯩꯕ ꯆꯥꯕ ꯌꯥꯕ ꯃꯈꯩ ꯆꯥꯁꯤꯟꯅꯔꯤ ꯑꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯑꯃ ꯆꯥꯗꯕ ꯌꯥꯔꯛꯇꯦ ꯆꯥꯁꯤꯜꯂꯤꯕꯁꯤꯡꯗꯨꯅ ꯑꯗꯣꯝꯒꯤ ꯂꯤꯚꯔꯗ ꯀꯌꯥꯝ ꯁꯣꯛꯍꯜꯂꯤ ꯈꯪꯕꯤꯕ꯭ꯔꯥ ꯂꯤꯚꯔꯅꯕꯨ ꯁꯣꯛꯂꯕ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯕ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯃꯗꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯁꯦꯡꯍꯜꯂꯛꯇꯦ ꯈꯨꯗꯤꯡꯃꯛꯁꯤꯕꯨ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯖꯣꯂꯤꯞ 100% ꯅꯦꯆꯔꯦꯜ ꯁꯤꯔꯞ ꯑꯃꯗꯤ ꯀꯦꯞꯁꯨꯜ Jolip 100% natural syrup and capsule. Admissions open. Limited seats. Enroll your little one today. A happy and safe preschool environment focused on holistic development. We nurture curiosity, independence, and confidence through play-based learning, interactive classrooms, experienced educators and caretakers, a well-maintained teacher-student ratio, and a spacious play area. Kidzi Southern Palace Compound, 6009046088. ब्रेक के मतुंग तराम नोकचरे मदे मखाताबा पाउदा Manipuri State Commission for Women amadi District Administration Kaksing na punna sindona the sexual harassment of women at workshop place Prevention, Prohibition and Redressal Act 2013 gi matangda nomigo eba sensitization program ama Kaksing Municipal Council gi conference holding asi pangthokre Kaksing District Local Complaints Committee amadi presiding officer and members of Internal Complaints Committee gi Mihut Singna Sarugiyaduna pangthokhiba thoram aduda Manipuri State Commission for Women gi Chairperson Thumlip Thingfam Monsang SP Kaksing Priyadarshini Lystrom ADM Kaksing Pangabam Santikumar Manipuri State Commission for Women gi Member Secretary Waikhom Pazatombi Manipuri State Commission for Women gi Member Sophia Monsang na athoiba Bitung Sing Oina Sarkyaki Tharamadada the Sexual Harassment Women at Workshop Place Prevention, Prohibition and Redressal Act 2013 gi matang the advocate Sorai Sam Devzani na resource person oina wangangki Purum Pangaltabi Village Authority na sinduna umang kanbagi matangda nomig oibe awareness program ama Purum Pangaltabi Community Hall da pangthokre thoramadda Darbar Resolution number 10A of 27 1932/33 protected area gi makhada leiba Sambai Purum Reserve Forest area gi sarukta leiba upan loktagi Mondom Singa tainabagi saruk ngak senduna thamnaba wafam kya khanaki thoramadda Purum Pangaltabi Village Authority ke President MD Ayazuddin na Darbar Resolution gi matung ina Sambai Purum Reserve Forest ke saruk ama oiriba upan loktagi Mondom Singa tainabagi saruk asi Purum Pangaltabi Khunja Singna chadona lakpani chingi saruk asibu uwa yanthatpa lanmai thaba lamlaki sau usek sing hatpa phaba laibak kothokpa yauna Atay luwana yadaba thabak sing chathabada athingba thamle masigi maru iba maramdi uwa yanthatpa leptabana chingi saruk asida hena ising thoklamba lok ngasidi thokhidre lamlaki sa uchek kaya uba phangkhidre umang kokthokbana mangjari basi masa masa khakta natana mangjaba maramna athingba kaya asi thambani haikhi amana oro ikhang khangaudana ngang amana oro lamai thadu amba sauche kabamba laika ko thoke khushi tawda tawbadu ngasi aikoi tawroi si umang yokhat minaba haibo wakhalon do aikoi tawmin si environment si mangdana bai damata aikoi protection tawbai jaga ni masi tawbinu tawbai yate khunja ge aya ba yaudana
नत्रगा गवर्नमेंट की आयाब याउदना हाइबने चिंगबो वखललोन दो को पुनमक खंजनमिनबा दरकार ओय अदना कोई पुनमक वखन तामिने हैगा हारिबा जगह से कोई प्रोटेक्शन तौमिनबा हाइबदुदा पुजा पुनमना सादो पिनबिउ थाम चुपना चथगदब जुदो कोचिंग कैम अमा थौबाल डिस्ट्रिक्ट की मनुंग चन्ना खांगाबोक पार्ट 2 की मल्टीपर्पज हॉल दा हौदोखरे यूनाइटेड जुदो एसोसिएशन थौबाल डिस्ट्रिक्ट न डिस्ट्रिक्ट यूथ अफेयर्स एंड स्पोर्ट्स का खुसमनरगा पांगथोप कोचिंग कैम हौदोकपगे थौरम मदुदा खांगाबोक एससी एमएलए ओक्रम सूर्य कुमार DYASO थौबाल अमदी UJA की प्रेसिडेंट देबन मोइरांगथेम अमदी मणिपुर जुदो एसोसिएशन के सेक्रेटरी इंद्र कुमार सोइबम न मरु इबा मियोइसिंग ओइखी एमएलए सूर्य कुमार न खांगाबोक खुंगंग असिदा सानबगी लंबीदा हेना थवा यौरकपा असि नुंगाइबा फावी लमदम असिदा जुदो मसाना असिदा कोचिंग कैम अमा हौदोक्तुना चाउखटनबा होटनरिबा असिदा एमएलए की माइकैदगी अंगंबा थाकता मतेंग पांगनी हाइखी एमएलए न मखाताना हौजिक्ति अनोबा पॉपुलर लेंगाक अमसु लाक्लबनिना पोर्टफोलियो हेक यंथोकपगा मरी लेनबा कयागसु तानरगा हेना माइ पाकनबा होटनगनी जुदो मसाना असिदा सरुक यारिबा महिरोइसिंगनसु मखोई यूनिफॉर्म लेबा ngamdaba कयागी येंगलगा एमएलए की माइकैदगी हेक ngamliba मखै मतेंग पांगनी हाइखी केम हौदोकपगी थोरम अदुदा DYASO थौबाल देबन मोइरांगथेमना खेलो इंडिया हाइबे स्कीम की मखादा कंपनी अमने स्पॉन्सर तौदुना डिस्ट्रिक्ट असिदा पीरिबा खुदोंचाबा कया असिना ngasi कोचिंग कैम्प असे हौदोकपा ngambani ख्वाइदगी मरु ओइबसी सानरोइसिंगी मामा मापा ओइबसिंगना थवा यावबा अदुनी हौजिक अखोइना जुदो मसाना असिगी दमक मथौ ताबा लंपीबा ngamlabadi हॉस्टल यावना साजेगे हाइबा वहंग कया लेरबनी हौजिक जुदो मसाना असिगी कैम्प असिदा सरुक याबगी चांग असी यामना नेमबसी तोंगान तोंगान बे स्कूल की महिरोई कयादसु खंगहंदुना सरुक यामिनसी हाइना अपील तौखी ngasiदगी हौदोकलिबा कोचिंग कैम्प असिदा पुन्ना महिरोई मरफुना सरुक याखी हाइरी लोइनेना ngasiगी थौरमदुदा हानगी खांगाबोक जिला परिषद खुंद्राकपम राजमोहन अमदी डिस्ट्रिक्ट ओलंपिक्स एसोसिएशन थौबाल के केशियर ओबुदिसु सरुक याखी लोइसिलकदा मरिबा पाव मुहन पिजरी सगोलमांग PS की मनुंग चनबा चंफाई हिल रेंज तगी यामलब खुचु खुलाइसिंग सिक्योरिटी फोर्स न फागतले हाइरी अमसुंग कैथोलिक स्कूल कांचीपुर महिरोई अनि पनिशमेंट पीरी बनी हाइना का मनुंग सोलोन सिलगा थमलंबा ओजा अनि सस्पेंड तौखरे हाइरी हौजिक फावगी ISTV नि पिजबा पाउ मतंग सोलिसिनजरे मियंग ताबिरबा पुनमकपु अमान खोरमजरे